Kuki militants ngase yu sarkar phung khunja sing attack satharakpada tangkul khunja ahum numaina panduna sokhibani hariba soklaba khunja sing adu sarkar phung village tagi na hakibni Haojik2 litan Meetei de makhatana Kuki militants na tangkul village volunteers sing marak akan mamongda khuthokna khibani Sikki bung sarkar phung village authority gi Meetei di akan mamongda hariba Kuki militants singi thaudau attack asibu condemn torakre Hairibi attack asi Ngarang dagi hauna satharakpani haibadi tang kunga humdoi thahum English nganiga kunga taruk Ngarang saron nungthingi pung animuk taba matamdagi hairiba kuchuklai matik sana pairaba Kuki militants singasina landa si satharakibani hairiba landa si sikibung village authority gi Meetei di akan mamongda condemn tokre hairiba matamasida Central Security Forces amasum paramilitary forces sing suma phamadu lairi bine du makoina Kuki militants gi mathakta karigumba thaba mata lakhotkidi haiba wafam su palakli hairiba Kuki militants singasin kapsilakli ba nongoi maru singasi hairiba sikibung village ta lairiba tangkul naga villagers singi yum singdasu nongoi maru kya pan khibani hairi hairiba thaudo chi thokraba matung ikan kanadana haibadi ngasi su inau naunamo hairiba Kuki militants singasin akan mamongda ngasi ayuktagi hauna numai kapsinduna attack satharakibani hairiba attack asida miyoi ani mara laijadraba miyoi ani asu open nangle hairiba soklaba victims ngasi Rinyui Ramror son of Mayonmi Ramror sahi nifuga mathai suri amasum atopa miyoi sina Raisen Longren son of Mongrengam Longlen kawi maki sahinan kunga mari suri heba wapam asini Makhatana statement asina palliba wapamana Kuki militants singasin atat akham laitana numai kaptharakli village sida masidanatana asar uba miyoi kudimaktasu kapthari yaidi masidanatana tungan maluk kyadagisu hairiba Kuki militant gi thaudaw asibu akan mamongda condemn tawnarakre Nambol Sabal Laikai AR Imbus Sarsit ki se sangsing April amada 21 singda pinaba lepri Nambol Police Station ki manung chanba Nambol Sabal Laikai di English ngani ka kunga manga gi September taraga mapanda Assam Rifles the ambush tawboda AR personnel ani sikhiba masu manga na soki pa thaudo ka mari lenana mimit khrani ki mamangda NIA Imphal branch na thaudo odur senaba mi hungi mathakta Sarsit thagalakhiba ga mari lenaba se sang sing maral siraba mi singda April amada pihinaba court na khankhre Special Court NIA Manipur 1 na Sarsit ki cognizance pi kibaga loinana thagalakliba Sarsit kamari leinaba se sang sing maral siraba miyoi singda phangan khinaba khankibani Sarsit ado Thongram Sadananda Allies ngachik Allies purakpa sei taraganipa apokpa lekhidraba TS ibungo amas wangbal hairu thong laikai khundongbam ojit Allies kailal sei nifugotre apokpa lekhidraba mani awang lekin thabi awang lekai masum erengbam Jogindro Allies Jogin sei humfugamanga apokpa lekhidraba lairen kaisam thong top lairakki matakta thagalakibani NIA na Thongram Sadananda khundongbam ojit amasum erengbam Jogindro gi matakta BNS 2023 gi section 61 close to 121 close to 147 149 148 238 103 close 1 109 close 1 118 close 2 324 close 4 3 close 5 Arm Act 1959 section 25 close 1A amasum 27 close 2 ga loinana paraga section 3 Prevention of Defects of Public Property Act 1984 gi section 3 close 1 Explosive Substance Act 1908 ki section 4 amasum 5 loinana UAPA ki section 13 close 1 16 18 20 38 amasum 39 gi makhar thagalakibani 21 ni haribisin gi mathakta pikhalakpa charge aduda UAPA amasum Explosive Substance Act ki makhada prosecution sanctions sing hablaki kona BNS UAP Act amasum Arm Act ki makhada 21 ni hariba miyoi ahum adugi mathakta siriba maral sing adugi masak sing yenglaga cognizance lokhi 21 ni hariba miyoi ahum asigi mathakta makhata ba proceedings sing sathanaba mapung phaba ground court na phangbaga loinana NIA gi charge aduga mari leinaba CS sing 21 sing da pinaba order su tokhi Haujik judicial custody da lairakhiba 21 ni haiba miyoi ahum asi mathangi hearing phawa judicial custody remand pikri Panmayabri Thaudu Oduga Mari Lenina Sienavani Habamui Manga Pakibani, Sarsit Tagarkraba Mui Ahumashiki Matakta, Songtham Mahes Amasum Laishram Bopensu, Thaudu Oduga Mari Lenina Forkibani, Adumanama, Mahes Amasum Bopen Gimatakta di Sarsit Tagalakidi,
Songthap Mahesti Hanana Bell Thadokrabani, Laisram Bopian Bell players who Mars Taraganipan Yakri, Panmaya September Taraga Panda. Maibam lok pusing the leba kontra gomdui suba some rifles ki kangbuda nambol sabal lekai de satharakpa ambush the AR personnel ni siraga mangana asopa nangkibani thaudo du thokraba tungda namid humni subada Khudong bom ojit allies kailalbu lamsang police station ki manung sanba coming area de ki forki mangna haidorak padi ki security force nongmay amas nongmay maru sing forki bas lekrabani Manipur bi India ki makhada lebi state oina uroidabani Manipur si India lengana makoigi makada lebi state ama oina uroidabani amasum masi Indian Union gi apun basaruni haina laugadabani haina Lok Sabha gi MP bimo lakoi jamna phongdokri sathariba parliament ki mifam da Lok Sabha zero award wapam asi phongdokladun MP bimo lakoi jamna hai sayesi gi hagolakpada engineer mayanglam Rishikanta hatkibadu Irangi saithing nanglaba state sida lairiba miyam gi awabadu mayek sinuli Nepal thabak toraga leijaba Meetei misam Rishikantana mahaki nungsijanabi nupi unaba satpada phaduna puraga kuki militant khulai paibisingna Susampur district hatkibani mapu kaptuna hatringaida mahaki thawai kanbinaba makhut lonaraga haijaki maki lonariba khut aduna irang asida hatpi khraba miyoi sakya amasum mayume kei leikidraba miyoi lising kyana asumo well phanganba haijariba adugi muhut silibani Maki lonari ba khut aduna Haojik state asida thukli birang asina awaba masum nungnang ba phawalaba asumo oil phangana na taksiliba loinana sienari ba singi matakta serak phangan binaba haijaba dugi mot silibani lamda masigi miyamna national highway singa masum airport singda aki akhang yaudana maning tamna satsaba yanaba constitution piriba right sing phangan binaba demand tawri house asina state asida oirakliba phiba masi nainana ba matam khara kaithok binaba bang haijaki Magna Hai, Center of Manipur si Makoigi Makada Lebi State Ama Oina Yangigano, Union of India gi Saru Ama Oina Loubiyu, Wapamasi State Sigi Loamas order gi Pibam Loinana, Lanjena Duna Ladiba Muikia, Hokiba Takia, Sating Nangduna Lakliba Siga, Madi Lainana, Fundorakibani. Furumasil gi Marakta who comes in Unkana Hanana Bokona Raglibasi Isam Samna Loubiyu RK Megan. United Mighty Pangal Committee UMPC Manipur Sinduna. Strengthening unity, mutual respect, and shared future hai bihiramda Idul Fitr Community Solidarity Feast 2026 ki thoram Ngarang Lilong da leiba Lilong Haurebi College ki auditorium da pangthokre Forum Asial gi marakta hu kam sinduna ungkhat na hanana bokhona ribesi isam samna logi yaroi asabu thorang amagi thawin sini haina UNLF ki former chairman RK Megan phongtokre lamda masida laidiba indigenous community singi CSO sing community leaders sing intellectual sing religious leaders sing amadi social leaders sing saru yadun punna sak saminaba amadi amaga lengonabagi thoramadudha UNLF ki former chairman RK Megan na atopa ming sanayema UMPC Manipur ki President Alhas Maulana Muhayyuddin Mazahiri Retired Election Commission P Hungyo Tangkhulamadi Bariza Masisiki Pes Imam Hafiz Kwari Kuyamuddin Mathangsina Atuba Mitung Thoram Mapu Amadi Akanaba Mitung Lensing Oina Sarugyaki Thoramadu Sarug Yaradun RK Megan Hai Kunga Mathui Sub Sahisa Sahi Kunga Turuk Sangsilaglaba Sida Ekogi Iram Damasi Kangkong Saira Pibam Amadaladi Furup amaga nungsina handana bu hukam sinba hana suna hanba furup masil gi marakta singsep thadun ongkhot na hanba sillibu kudima isam samna lawu yaroi masi kudema asawu thawdang amagi thawin sini masi ai khu gi apun bi gi sakta masi thugaina Manipur bu thugaina bu honarakpani makoi singasi masa khangdok patangai fati Meetei amana natragana Meetei pangal amana Manipur kai bi yaba furup amagi thamoi sokpa yaba wa nganglakpada Meetei apun mada amadi Pangal apun mana nganglak po oina lawri tabani Meetei marakta su amadi pangal marakta su Manipur apun misaktam gi khandaba frup khaki khanba miyoi yamna lei adubo frup masil gi mari hena session hanana ba puna hona mina basangi apun bagi saktam sagat mina duna tang du lei tabam mauksa gi saktam adu sagat mina na ba thaudang lawmi na ba matam oiri loinana aikoi gi hawgalak liba lamdam sigi tungi leibak lep kadori ba angang sing ba aikoi gi mari amadi history sing mamutta na khangan basangi ki Pi Hungyo Tangkul Nahai, Manipur si Kanglu Frup Kiana Kundaminaba, Lamdama Mani, Lamdama Sibu Tangdu Laitana Tamduna Sokatba, Pidam Napam over Lamdamamu Ohenba, Equimasil, Mating Pang Nabatang Fadi, Masi Equigi Naharol Sing the Kanganduna, Mausagi Pibam the Hanjin Hanana Bataudang Lobusangi Habawapam, Tanki.
असम द एम्बुलेंस ट्रक थोंगाइनबद तरुक सिरी अनि सोकली असम की सोनितपुर डिस्ट्रिक्ट एम्बुलेंस अमग ट्रक अमग थोमजिनबद मियोय तरुक सिखिबग लोइनन अतोप अनीना सोकलाइन पुलिस न फोंदोखरे सोनितपुर की सीनियर सुपरिटेंडेंट ऑफ पुलिस बारुन पुरकायन फोंदोकपगी मतुंग थाउदोद नहान नुमिदांग देकिया जोली पुलिस स्टेशन एरिया रे नेशनल हाईवे 15 दा थोखिबने हरि